Everyone, welcome back to my channel. Nasi video matem share tawjari mayam jagminasi akhoi manipur lakpa ise singna luhong bajawram bagi matang kenoni wari matem sanaja bagi vlog ne mayam jagminasi apagi मैम जी मैंने सिको अखोई ओजा नंदा के सोदा अखोई इम्फाल दगी लापा अखोई इसे सिंग अमसुंग अखोई ओजा गु लाइ गु सिंग ओजा सिंग लुंग लापा रे अखो से चाक चराम चामिना बगी मते मखक मैम यो खम ने सा तो बगी मैम थेना बगी कई कई yang मथेनो न होना अखोई आसाम की स्टाइल नि हम जेंग सी को मैम ऐसे कई कई बा अखोई जों चाक का केनो का मै रोन बा मा को आलू का मै रोन मा अखोई nga थाव मो बा मन ले अखोई nga ले अखोई जों से हाउ तो बा ओजा सिंग मैम जे को मैम ओजा नंद के सो अमसुंग ओजा अखोई नंद जितना ओजा मैम जे सेवा तौजबने ai video sigi makhada akhoi isi sing amasung laibo oja sing degi wahang pahong mateng khak ai thamjari मैम jengmina si makhata ja ke video hello मैम को अखोगी नुसी जरबा इचे मै इम्फाल लेगे लेंगा कुना अखोई सिगा लुहोंग बगी थरम मा खक इसै सकपा लोरगा मतुंगदा अखोगी लागी थरम खरा इसै जावरे इसे अदो आइदि फांगनाबा नमजा होग्रे हुजि हाकि मिकुप सिगा अखोई ओजा नंदा के सो मिtai होजागी नता संकीर्तन तौबा ओजागी संगाइदा ओजा सिंग मयाम चागले नमा सारा मतुंगदा अखोगी नुसी जरबा इसेगी ओजा से कनानो खंबिजमनि मैम जेंगना सि इसे इसे की लेखम अमसुंग मिंग हमतंग मखाता सी आइगी वीडियो सिगा आइगी लेखम सिना सगोमन वहेंगम लेका आइगी मिंगना इनाव बिसिजा मिंथेपसा उंबी होय इसे का लांगमिनैबा अखोगी इसे की खा थंबा अमसुंग इसै हनबा दोहा कना ओइबा ओइदबा इसे ना इसे हनबी आई ने इसे सकी ओइजरे अखोगी इसेना अखोगी सोलेजिना हल्ले कुबा साए इसे की मेम ता मखाता बिस आइगी मी अपोपा मरुपी ओइनदी अहनसिंगनदी नुसिबीदना खुमल लेमा हना होय थोनबी कौबी मयामना अनुगा तुमनगी ओइना सान्दिबिगे मिंगना सिंगा खमोंबी मिनोती लेमा होय होय अनुमाना अखोई ओजाला बंगोगी मखादा सजा सोनजरपनी अपोपा मरुपी होय होय जमनाय हल्ली हुजिसु हेबोय हेतबोय ओजासिंगना ताकिरमबदो अनु खरा खरा तुमिन जबनिदा आसाम दसि लाक नुंगाजे खोइदि आनसिंग सिंसे उनाबदा इजा इदिन इपासिंग याम जे उनाबदा क्यागी मतिक नुंगाय याम नुंगाय होय होय हाइंगाय लेतना इसे को वाम तंगा मखाता जागे अखोगी इसे के मफम द को इसे अखोगी लाक पछे तांग क्या दगी इम्फाल लगी थोरागा अखोगी होजायबा लमदम मसिदा ngasi nungdang फावबा नुमित क्या नि सुरे अमसुंग नुमित खरनि सिगा इसेना नुंगायबा अमसुंग हराव नुंगायबा मिकुप अमसुंग अवाना नंबगी मतें खक्तंग ओइना दुम बिदि फोंदोक पिसि कोई तांग अनिदा कोई थोक्सरकपनी अदुगा कोई तांग हेंसी तांग रामाथोय ओइगदौबा होय अनिदगिना तांग तरावुल जरिबा होय अदुगा तांग रामाथोय हनगदौबा नि मापन ओइदोइनी अखोइसे ngasi nungdang se tharaga ahing se tharaga na hayeng aiki guwahati jauba गुवाहाटी यौजरगा 12 मिनिट कुमंगागी फ्लाइट अखोई इम्फाल यौजगदबनी अदुगा अइना ख्वाइदगी नुंगाइजबा हारगदी होय अइना सोनोपुंग मयाइदा इसे सक्चरिङैदा मयामना पेनबीबदो होय अदु याम नुंगाइजै अदुगिसु मथक्ता आई अंगांग ओइरिङैदा को 1980 गा 6 को 86 56 स्वाइदासु आई होटल लक्चरमे लंकादना 80 गा 83 दा 83 दा लंकादा लामे अदुगी ममांगदा 77 दसु आई मोइना पथर लामे अदुगा आई याम पिकना तारे मफमसिदा होय याम नसी आई दि युंगुम बहाय तारे को आसाम से दमाइ तौदना आसाम की इमाइसा मयाम से आई याम कुइना लामना रुरे मतुंदा अमुक आइगी इमानबिसिना सिदा होजाई की कैनोसिदा से चाउबि तोलगी युंदो करियबा लखानाते से चाउबि तोलगी बाजार की कैनोजा लैबदो अदुगिदा राजबाईदा कोइसे कैनोमा अखोई होंबा मसकी होय अदुदगी दई होजाई से
ꯑꯃꯨꯛ ꯇꯥꯖꯔꯛꯑꯦ ꯑꯗꯒꯤꯗꯤ ꯃꯌꯥꯝꯁꯦ ꯈꯪꯅꯔꯦ ꯑꯗꯒꯤꯗꯤ ꯍꯧꯈꯤꯕ ꯂꯝꯇꯥꯗꯨ ꯅꯠꯇꯕ ꯃꯃꯥꯡꯒꯤ ꯂꯝꯇꯥꯗꯨꯗ ꯑꯃꯨꯛ ꯊꯥꯕꯨꯡ ꯂꯥꯛꯆꯔꯦ ꯑꯗꯨꯗꯒꯤꯗꯤ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯎꯅꯈꯤꯕ ꯃꯌꯥꯝꯗꯨ ꯂꯩ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯁꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯆꯥ ꯃꯌꯥꯝꯁꯤ ꯊꯦꯡꯅꯕꯗꯀꯣ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯂꯩꯔꯝꯃꯤꯕ ꯃꯌꯥꯝꯁꯦ ꯄꯤꯛꯏꯉꯩꯗ ꯎꯈꯤꯕ ꯃꯌꯥꯝ ꯑꯩꯗꯧꯅ ꯃꯣꯏꯁꯨ ꯑꯍꯜ ꯑꯣꯏꯔꯝꯕ ꯈꯜꯂꯨꯕꯗ ꯌꯥꯝ ꯅꯨꯡꯁꯤꯕꯖꯥꯠꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯅꯨꯡꯉꯥꯏꯖꯔꯦ ꯏꯆꯦ ꯊꯥꯒꯠꯆꯔꯤ ꯏꯆꯦꯅ ꯉꯁꯤ ꯂꯩꯔꯤꯕ ꯁꯪꯒꯥꯏ ꯑꯁꯦ ꯑꯩꯈꯣꯏꯅ ꯑꯣꯖꯥ ꯅꯟꯗꯀꯤꯁꯣꯔ ꯃꯩꯇꯩ ꯅꯠꯇ ꯁꯪꯀꯤꯔꯇꯟ ꯇꯧꯕ ꯑꯣꯖꯥ ꯃꯥꯒꯤ ꯏꯆꯥꯅꯨꯄꯥ ꯑꯃ ꯑꯇꯣꯝꯕ ꯑꯃꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯖꯔꯝꯃꯒ ꯑꯦꯀꯥꯗꯃꯤꯗꯁꯨ ꯁꯔꯨꯛ ꯈꯔꯅꯤ ꯀꯣꯔꯁ ꯇꯧꯖꯔꯝꯃꯦ ꯑꯗꯣ ꯑꯣꯖꯥ ꯑꯩꯈꯣꯏ ꯑꯣꯖꯥ ꯅꯟꯗꯀꯤꯁꯣꯔ ꯃꯩꯇꯩ ꯑꯣꯖꯥ ꯕꯦꯕꯥꯔ ꯀꯥꯏꯕ ꯋꯥꯍꯩ ꯃꯇꯦꯛ ꯉꯥꯛꯇꯪ ꯊꯝꯕꯤꯁꯤ ꯑꯣꯖꯥ ꯏꯆꯦꯁꯤꯡ ꯂꯥꯛꯄꯁꯤꯒ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯈꯣꯏꯒꯤ ꯏꯆꯟ ꯑꯃꯁꯨꯡ ꯏꯆꯤꯟꯅꯥꯎꯁꯤꯡꯁꯤꯅ ꯂꯥꯛꯇꯨꯅ ꯑꯁꯥꯝꯁꯤꯒ ꯅꯥꯝ ꯁꯣꯜꯂꯕ ꯑꯩꯅꯁꯨ ꯌꯥꯝ ꯄꯥꯝꯖꯕ ꯑꯗ ꯑꯩꯒꯤꯁꯤ ꯏꯆꯥꯅꯨꯄꯥꯁꯤꯁꯨ ꯃꯅꯤꯄꯨꯔ ꯂꯩꯕ ꯏꯆꯟ ꯏꯆꯥꯁꯤꯡꯅ ꯌꯥꯝꯅ ꯂꯨꯅ ꯌꯥꯝꯅ ꯃꯇꯦꯡ ꯇꯧꯕꯤꯔꯛꯄ ꯃꯁꯤ ꯑꯩꯅ ꯊꯃꯣꯏ ꯄꯦꯟꯖꯗꯨꯅ ꯉꯁꯤꯁꯦ ꯆꯥꯛꯆꯥ ꯑꯃ ꯆꯥꯃꯤꯟꯅꯁꯤ ꯏꯅꯥꯎ ꯃꯌꯥꯝ ꯁꯛꯈꯪ ꯃꯈꯪꯅꯕꯒꯦꯅ ꯁꯤꯟꯖꯕꯅꯤ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯔꯦ ꯑꯩꯈꯣꯏꯒꯤ ꯁꯣꯝꯗ ꯂꯩꯔꯤꯕ ꯏꯇꯥꯏ ꯊꯪꯕꯁꯤꯅ ꯑꯩ ꯆꯍꯤ ꯊꯤꯅꯗꯕꯗ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯣꯏꯅ ꯊꯣꯛꯆꯔꯦ ꯏꯌꯥꯝꯕꯒꯤ ꯃꯤꯡ ꯑꯃꯁꯨꯡ ꯂꯩꯐꯝ ꯃꯐꯝ ꯑꯃꯁꯨꯡ ꯁꯛ ꯈꯇꯪ ꯑꯣꯖꯥꯒꯤ ꯃꯐꯝ ꯑꯃꯁꯨꯡ ꯂꯩꯐꯝꯗꯣ ꯑꯩ ꯃꯤꯡ ꯀꯔꯥꯝ ꯇꯣꯝꯕ ꯎꯄꯥꯝ ꯃꯨꯖꯨꯝꯗꯒꯤ ꯋꯥꯡꯈꯩ ꯑꯌꯥꯛꯄꯅꯤ ꯑꯩ ꯇꯁꯦꯡꯅ ꯑꯄꯣꯛꯄꯒꯤ ꯑꯩꯅ ꯊꯧꯒꯜ ꯇꯧꯔꯛꯄꯁꯤ 1982 82ꯗ ꯑꯩꯈꯣꯏ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩ ꯑꯣꯏꯗꯕ ꯉꯥꯡꯖꯔꯣ ꯂꯂꯥꯡꯗ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯑꯦ ꯂꯥꯏꯁꯪꯈꯣꯜ ꯖꯥꯂꯤꯕꯣꯜ ꯑꯗꯒꯤ ꯕꯥꯃꯣꯟ ꯂꯩꯀꯥꯏ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯍꯣꯖꯥꯏꯗ ꯑꯩꯅ ꯄꯥꯡꯊꯣꯛꯂꯤꯁꯦ 1983ꯗ ꯑꯩ ꯂꯥꯛꯑꯝꯃꯤ ꯑꯗꯨꯅ ꯃꯇꯝꯗꯨꯗ ꯏꯃꯥ ꯔꯕꯪꯒꯣꯅ ꯃꯄꯥꯟ ꯐꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯏꯁꯩ ꯁꯛꯄ ꯃꯇꯝꯁꯤꯗ ꯍꯣꯖꯥꯏ ꯑꯃꯁꯨꯡ ꯀꯁꯥꯔ ꯍꯥꯏꯕꯁꯤꯗ ꯃꯩꯇꯩꯒꯤ ꯁꯛꯄ ꯀꯅꯥꯝ ꯂꯩꯔꯝꯗꯦ ꯍꯥꯞ ꯂꯥꯇꯦꯟ ꯊꯥꯔꯒ ꯁꯛꯑꯝꯕ ꯃꯇꯝꯁꯤꯗ ꯂꯨꯄꯥ 50 ꯇꯥꯕ ꯌꯥꯝ ꯆꯥꯎꯔꯦ ꯃꯇꯝꯗꯨꯒ ꯂꯨꯄꯥ 50 ꯇꯥꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅꯉꯁꯤ ꯋꯥꯔꯛꯄꯗꯣ ꯉꯁꯤꯗꯤ ꯑꯩꯅ ꯍꯣꯖꯥꯏꯗ ꯂꯥꯛꯀꯥꯟꯗ ꯉꯁꯤꯗꯤ ꯂꯨꯄꯥ 2,000 ꯐꯪꯉꯦ ꯑꯩ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤ ꯃꯔꯝꯗꯤ ꯃꯇꯝꯗꯨꯒꯤ ꯄꯩꯁꯥꯗꯨ ꯍꯧꯖꯤꯛꯀꯤ ꯄꯩꯁꯥꯒ ꯈꯦꯠꯅꯔꯦꯀꯣ ꯑꯗꯨꯕꯨ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯁꯤꯗ ꯍꯥꯏꯅ ꯂꯣꯏꯁꯤꯟꯖꯔꯤ ꯊꯦꯡꯛ ꯌꯨ ꯑꯣꯖꯥ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯕꯨ ꯁꯣꯟꯅ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯈꯥ ꯇꯥꯕꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯉꯥꯏꯃꯤꯟꯅꯁꯤ ꯑꯩꯅ ꯃꯌꯥꯝꯅ ꯄꯥꯝꯕꯤꯕ ꯚꯤꯗꯤꯑꯣꯁꯨ ꯑꯩ ꯍꯥꯞꯅꯕ ꯍꯣꯠꯅꯖꯔꯒꯦ ꯀꯃꯦꯟ ꯕꯣꯛꯁꯇ ꯀꯃꯦꯟ ꯏꯕꯤꯔꯣ ꯃꯌꯥꯝꯅ ꯀꯜꯆꯔꯒꯤ ꯀꯔꯤ ꯄꯥꯝꯕ ꯄꯥꯝꯗꯕ ꯍꯥꯏꯁꯦ ꯂꯩꯔꯒꯗꯤ ꯑꯩ ꯑꯗꯨꯝ ꯃꯊꯪ ꯑꯣꯏꯅ ꯀꯜꯆꯔꯁꯨ ꯊꯥꯒꯠꯆꯔꯛꯀꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤꯀꯣ